नोंमा पानबा नुमित्ता चिंगनबा लेतना चैरावबियो हंदक चहीगी ओइना मार्च 17 असि चैरावबा नुमित ताई अदुबो हाइरिबा नुमित असि मैतैगी थासित्ता थासु हाइबदी थासिसु ताई अदुगा नोंमा पानबसु ताई मसिमंगना मरम ओइरगा मियामना चैरावबसि कमदौना हाइना चिंगनबा अमा पोकनरिबदु थादोकपियो नोंमा पानबा मार्च 17 चिंगनबा लेतना चैरावबियो उरिपोक यामबेम लेकाइदा लेबा मियामना सखंग माइखंगनरबा द एस्ट्रोलॉजिकल कोचिंग सेंटर की सेक्रेटरी सु ओइरिबा आचार्य अमभिजित साइरोमना पाउसे सिधाई नुमित असि थासु अमसुंग नोंमा पानबा अनिमक ताजरगसु थासुगी पुंगफमदि अयुकी पुंग 3 मिनिट 52 सेकेंड 13 फावतनी मसिदगी सेकेंड अमखक सोनथरगदी नोंमगी पुंगफम चिंगले हाइबदी अयुकी पुंग 3 मिनिट 52 सेकेंड 13 गी हेक मतुंगदगीदी लाइटिन की थबक थौरम पुमनमक पांगथोकपदा अकाइबा अमत लेत्रे चैरावबगा मरी लेनबा लाइटिन की थबक सु पांगथोकप यारे मरम मदुना चिंगनबा लेतना नोंमा पानबा चैरावबगी थौरम पांगथोकपियो हाइरी म्यांमार की सिविल वार दा यूएस अमसुंग यूक्रेन की खुद यावबगी खुदम फंगले एथनिक ग्रुप सिंगदा ड्रोन नोंमई पीबा यूएस अमसुंग यूक्रेन की मियोय तरेत इंडिया दा फारे टेररिज्म की थबक थौरम सथनबो होनरंबगी मरालदा यूक्रेनियन तरुक अमदी अमेरिकन अमा नेशनल इन्वेस्टिगेशन एजेंसी एनआईए ना फारे तोंगान तोंगान बा सिटी सिंगदा मतम अमतदा सथकिबा ऑपरेशन दा मपान लेबा की मियोय सिंगदु फाबा ngamkibani फारबा मियोय सिंगदु मखा ताबा इन्वेस्टिगेशन सथनबा एनआईए की कस्टडी दा रिमांड लौथखरे इंडियन एक्सप्रेस की रिपोर्ट मतुक इना अनलॉफुल एक्टिविटीज प्रिवेंशन एक्ट यूएपीए की सेक्शन 19 की मखादा एनआईए ना एफआईआर रजिस्टर तौखिबगा लोइनेना वाहंग पावहंग की थबक सथबा हौरे हाइरी अमेरिका मसा अदु कोलकाता एयरपोर्ट तगी फाकिबनी यूक्रेनियन सिंग अदुना लखनऊ एयरपोर्ट अमदी दिल्ली एयरपोर्ट तगी फाबनी वीजा पाइरगा संगलकिबा मियोय सिंग अदु मथौ ताबा रेस्ट्रिक्टेड एरिया परमिट याउदना मिजोराम दा चंगनबो होनरंबनी हाइरी हिंदुस्तान टाइम्स की रिपोर्ट मतुंग इना फारबा मियोय तरेत मग पटियाला हाउस दा लेबा एनआईए की स्पेशल कोर्ट पुथोकलगा नमित तरेत नि रिमांड लौथखरे थौदोसिगी मतंगदा इन्वेस्टिगेशन चथबदा मियोय सिंग अदु मिजोराम दगी म्यांमार दा चंगलम थेंगनकी मफमदुदा मखोइना तोंगान तोंगानबा एथनिक ग्रुप सिंग उनदुना वारी सानखिबगी खुदम फंगबा ngamki यूरोप तगी मसिंग यामलबा ड्रोन कयामरुम मिजोराम दा पुरकलगा खुलाई पाइबा एथनिक ग्रुप सिंगदा पीनबो होनरमी हाइबा खंगलकी लोन यादबा मोंगदा ड्रोन कयामरुम पुसिलकलगा इंडिया की तोंगान तोंगानबा मफमदे अटैक सथनबो होनबदा मियोय सिंग अदु हकथेंगनना चेन्नई हाइना एनआईए की कोर्ट फुंगदोकी फारबा मियोय सिंग अदुगी मोबाइल डेटा अमसुंग सोशल मीडिया अकाउंट सिंग कुपना येंगसिले एनआईए ना फुंगदोकीबगी मतुंग इना फारबा मियोय सिंग अदु म्यांमार दा निंगथिना ट्रेन तौरपगा लोइनना इंडिया की मायोक्ता लाल तौरिबा तोंगान तोंगानबा लुपसिंग खुसमनबगी खुदम फंगकी हारिबा मियोय सिंग अदुना अनौबा मखल की खुलाई कयामरुम तोंगान तोंगानबा एथनिक ग्रुप सिंगदा सप्लाई तौरंबा थेंगनरे हाइना एनआईए ना मराल सिरी पाकिस्तान की काबुल हॉस्पिटल दा एयर स्ट्राइक चथबदा मियोय चामरी सिरे काबुल दा लेबा ड्रग रिहेबिलिटेशन हॉस्पिटल अमदा पाकिस्तान नोंगतक्तगी अटैक चथबदा मियोय चामरी रोम सिख्रे पाकिस्तान नदी मिचम लेबा मफम दे अटैक चथकिबा लेते हाइना फोंदोरकली थौदोगसिगी मतंगदा अफगान गवर्नमेंट की स्पोक्सपर्सन जाबिहुल्ला मुजाहिद हाइखी हॉस्पिटल अमदी सिविलियन इंफ्रास्ट्रक्चर दा पाकिस्तान अतमनन अटैक चथरक्तुन मिचम कया हटकिबगी थौंगसी मालेमगी मिपुंग खुदिंगमंग कंडेम तौफम थोई ड्रग ता लाइसुरबा मियोय सिंग महौसागी पुंसिदा हंजनबगी पांदम लाइंगदुन लैरिब हॉस्पिटल अमदा इखंग खंगौदना अटैक चथरक्तुना मियोय चामरी सिखिबगा लोइनना अतोपा मियोय चनियांखै हेना असोकपन ननखिबनी पाकिस्तानी प्राइम मिनिस्टर शहबाज शरीफ के स्पोक्सपर्सन नदी हॉस्पिटल दा अटैक चथगिबा लेते हाइना फोंदोखी तालिबान की मरुओइबा मिलिटरी इंस्टॉलेशन सिंगदा अटैक चथदुना अमांगता थोगनखिबनी हाइना फोंदोखी मालेमगी मियामदा पाकिस्तान बु लान उहनबगी पांदमदा काबुलना हॉस्पिटल दा अटैक चथरकपगा मरी लैनना पाकिस्तान दा मराल सिब यानिंगते हाइना पाकिस्तान की मिनिस्ट्री ऑफ इंफॉर्मेशन न फोंदोखी लंदाबद तेंबांग स्टेट ऑफ हॉर्मस थिंजनगनी हाइन इरान हाइख्रे इरान की लांद मतिंग पांगदबा यूएस की मिशन सिंग तुंगदा अफब ओइरोय येगनरिबमसुंग सौगत स्टेट ऑफ हॉर्मस मखा ताना थिंजनगनी हाइन इरान की फॉरेन मिनिस्टर अब्बास अराक्ची न फोंदोखरे सेमी ऑफिशियल स्टूडेंट्स न्यूज नेटवर्क फोंदोखिबा वारोल अमदा फॉरेन मिनिस्टर अब्बास अराक्चीना लेबाक असिना कैदौनुंगदा खुद थोकनबा लेपनबगी फोंदोखिबा लेते अमसुंग इजराइल अमसुंग यूएस की मरकता लान लेपनबगी वाफम सिंग फोंदोखिबसु लेते हाइकी मालेमगी ओइना थाव पुथोक पुसिंग तौबदा मरुओइबा लंबी अमा ओइरिबा स्टेट ऑफ हॉर्मस असि लेबाक असिगा येंगनरिबा मसुंग लंदाबद तेंबांग लेबा लेबाक सिंगी ओइना अथिंग थंबनी हाइनसु फॉरेन मिनिस्टर अब्बास अराक्चीना फोंदोखी फॉरेन मिनिस्ट्री की वांगांग लोइना फोंदोखिबा वारोल अमदा टाइम्स ऑफ इजराइल ना कोट तौदुना थमकिबा हौजौसिक वेस्ट एशिया दा सोकनरिबा लान असिदा सरुक यादब लेबाक सिंगी जहासिंग स्टेट ऑफ हॉर्मस फाउदुना चटपा यागनी तौबतबो लेबाक असिगी आर्म फोर्सेस तगी हाना अयाबा लौबगी तंगाई फदबदी लै हाइकी यूएस प्रेसिडेंट डोनाल्ड ट्रम्प ना इरान
Iran Thingjan Tamli Strait of Hormuz Amuk Hana Hangdok Nana Honabada, Tongan Tongan US Kamapang or Balebak Singda, Hijakraba Matunda, Iran Strait of Hormuz, I think with Tambagi Wafam Singasi, Fongdo Kibani, US President Donald Trump na Strait of Hormuz Kimating Loriba, UK, China, South Korea, France Samsung, Japan Chingbalebak Singda, Strait of Hormuz Hangdok Nabagi Torangda, Makogi Langiza Sing Matok Tohongadabani Hina Fongdora Kerbasu, Lebak Singasina, President Trump Ki Warul Singadubo, Sawat Kidabani, US na Strait of Hormuz Amuk Hana Hangdok Nabagi Matangda, Langizas Matok Tohon Bada Yaki the Balebak Singi Manungda, UK, Italy, Germany, Japan Amadi, Australia Suyauki, Nakalamaromda, West Asia the Song Ribalanasi, Numitara Tareni Suzilakpaga Loinana, US President Donald Trump na, Hauzik Song Ribalanasida, North Atlantic Treaty Organization, NATO Amasung, US Commission or Balebak Sing Sawalaktrabadi, Tungda Afaba Oiroi Hainasu, Akan Wafam Sing Tamki, Ngarang, Financial Times Akanan Unaba Amada, President Trump na, Russia Galan Song Riba Ukraine da, US na Sauna Mating Pangli, Patosumna, Europe Lebak Sing Su Strait of Hormuz Hangduk na Bohonabada, US Ki Mating Pangadabani Haiki. Kha Lebananda Hezbollah gi mayokta Israeli forcing na akaknaba mong the ground operation hokre Lebanon the based of Iran gi proxy terrorist group Hezbollah na Israel gi mayokta attack kaya torpana maram oiduna Israeli forcing na nauhona na kanna khut thabagi thabak sathari awang Israel ga lonaba Kha Lebananda terrorist group asi takthoknaba gi pandamda Israeli forcing na akaknaba mong da amasung target khandoklaga tawgadaba mong the ground operation hore haina lauthokre Israel gi defense minister Israel Kasna operation hore haina confirm tawraduna Awang Israel da Leriba, threat Lauthoknaba Masung Israel gi misam sing ngak senabagi damakten haina fongdoki pawgi sourcing na fongdoki bagi matungina namkhai gi mapam kaya da Israeli group sing amasung Hezbollah gi fighters sing gi marakta yamna kanna khuthongna ki hairi Israel amasung Lebanon gi marakta United Nations na yathokiba blue line lanthokuna Israeli lanmi kaya Kha Lebanon da thomjin kre makoina namkhai paring sin bathungna taun amasung lalong saba mapam kaya da position lokre hairi Israel amasung Shia Muslim terrorist group Hezbollah gi marakta nahungna na lanthoklu si haukiba February 25 da United States Samsung Israel na Iran gi mathakta landaba haukraba matung dagini Kha Lebanon gi ayamba saru control tawriba amasung Iran gi yamna maru oiba proxy force Hezbollah na Israel gi mayukta rocket amasung drone attack kaya torokpadagi Israel na group asigi mathakta amuk ana khut thaba haukibani maraksida ngasi Israeli military na fongdokibagi matung ina Iran gi capital Tehran gi Mehrbat airport ta Iran gi top leaders sing sizinaba aircraft ama thugai khre hairi attack asina Iran amasung makhoi gi regional allies sing gi marakta pau faunabada yamna akaiba piragani Israeli force na atopa Iran gi city kaya dasu Iranian regime gi infrastructure sing de attack tawki haina pawgi source adun haiki plan adu Iran gi senior political amasung military figures singna domestic amasung international travel gi damak season adun lakpani madu thugai ki basina Iran gi leaders sing amasung lamdam madu da makhoi gi proxy group singa paw faunabada yamna akaiba piragani action asina Iran gi military mapangal amuk hana semgatpada taptha hangani amasung makhoi gi mapangal thudekraba adu hanjil hana bo honabada pantha halagani haina Israel Defense Forces IDF na thadorkiba warol amada haiki thugai kraba plan adu Airbus A340 ni masi mamang da Iran gi president Masoud Pezeshkian hatokraba Iran gi supreme leader Ali Khamenei amasung top diplomat kaya na sathok sasin tawada season adun lakpani hari Iran gi mayokta sathriba lan asigi tara tarit suba numita capital Tehran amasung Shiraz amadi Travis Sahar laiba Shia Islam regime asigi target kaya dasu attack tawki haina IDF na haiki Iran na Dubai airport landakre US amasung Israel na Iran gi konungda ahenba air strike tawduna amasung Israel na Lebanon da bomb thadaduna ingthaukawa numita Middle East da lan kankhalakpaga loinana malemda energy crisis amagi akiba hengatkre Iran gi drone amada attack tawwadagi malem gi sathok sasin tawwada faunafam oriba Dubai airport matam khara thingki malem gi economy da akiba poganki chayol ani henbagi mamangda United States amasung Israel na Iran de attack tawkiba matamdagi Tehran na changnaina Israel Middle East da leiba America gi base sing amasung Gulf Arab leibak singi energy infrastructure da drone amasung missile sing kapsindru lagli Strait of Hormuz manung amasung akoibada lalol itika mari leinaba jahaz sing da Iran attack tawbada amasung attack sing adu sathabani haina ki hanbadagi maru oiba samudra lambi asida jahaz satpasu lepkre lan mamangda malem gi thau puthok pusing gi saruk manga thokpagi ama lambi asi phawrga pui lambi asi thingkibadagi thau gi mamal angaku phangna hengatle amasung consumer singi awaba koknanaba chaitheng khara hanthanaba karigumba khara tawnaba Washington da pressure piri international standard Brent crude na ningthokaba numita barrel da US dollar ama henki masi lalolitig hawgalakpada US dollar chama mari oiki February gi kunipanda US amasung Israel na Iran de attack tawkiba matamdagi cha da 95 rom hengatki
lan manungda US dollar chama kun rom phawba wangna hengit ki US President Donald Trump na Strait of Hormuz hangdun thamnanaba lan ge jahasing thajanaba mahakna leibak taret lomda demand tawkre haina phongdoki adubo mahakna appeal tawrbasu kana amatana lan ge jahas thajan gani haibagi thajaba pidre Iran gi foreign minister Abbas Araghchi na lan asi loisinanaba mahaki leibakna pamlamba yai hainariba asi wakhangna sagatpani haina yaningdaba phongdoki Iran na yanaba puraknaba honaba leite wari sanaba honaba su leite haina mahakna ningthaukawa numit ki anganbada social media post amad haiki ningthaukawa numit ki ayuk anganbada Iran gi drone ama international passenger traffic ki damak malem gi khwaidagi chinba Dubai International Airport manak thau gi teng amada landabada mai chaki air fighter singna chakliba mai adu muthat ki amasung mi sokpa yawbagi paw leite adubo airport aduda flight pomba pung khara suspend tawrba matung kona amu hauki kona United Arab Emirates ki konungda Iran gi missile ama gari amada tasinbada miyoi amasi ki haina Abu Dhabi media office na haiki drone attack amagi matungda UAE gi Emirates taret ki manungda ama oiriba Fujairah da oil facility amasung mai chaki marak asida Saudi Arabia na maru oiba oil installation sing leiba lebak asigi nongpok thangba region da thajilakpa Iran gi drone kunthra manga kapthaki haina phongdokre lan hokiba matamdagi Iran Middle East ta US ki military assets sing leiba lebak sing tamna missile amasung drone chakya kapsindrun lagli Iran Israel tamnasu missile mayam kablaki haina ningthaukawa numit ki anganbada Israel gi military phongdoki karam ba allies sing mateng panglakte ningsingani haina US president kihenki jahas satpada khudongtiba thoktanaba Strait of Hormuz ngak senba pami haina nongmaising numita Trump phongdoki American consumer singgidamak mamal hengalakpana election singda Republican singda sokhan gani haina mahaki party na nungnangba pokpa hengalakle Strait of Hormuz ngak senbada mateng pangnaba mahakna haikibale lebak sing mahakna pankide adubo mateng pangu yadab lebak sing adu mahakna kauroi haina mahakna phongdoki mateng pangnaba mahakna mamangda China France Japan South Korea amadi Britain da appeal tawki aikoina support phangba natraga phangdaba adubo aihakna masimadi hairi makoida sohaiki aikoi ningsingani haina Trump phongdoki Iran gi maru oiba lalol itiki partner ama oiriba China da chanaba thorang ama thintarba yai haina su mahakna phongdoki Strait of Hormuz ta amuk hana jahas fauduna chatnanaba mateng pangnanaba Beijing da pressure pinaba mahakna honari Brussels ta mifam amagi manguinana European Union gi foreign policy chief Kaja Kallas na haiki Strait of Hormuz ta Red Sea da jahasing ngak senaba naval mission ama thaba yabra haibagi matangda bloc ki foreign minister sing na khanagani mahakna akupa warol singdi phongdokide Europe ki lebak singna US amasung Israel bo lan asida makoi gi pandam sigi matangda nakai sengdabagi damak yaningde namaising namita German Foreign Minister John Wadefuna lan asida European Union yawbagi maram hangli negotiation tawnaraga solution ama puraklaba matamda Strait of Hormuz ta khudong thiba thokhandaba ngamgani haina mahakna haiki samudra lambi singak senbagi matangda Europe na matam pombada constructive oibe support pidun lagli adubo pomnamagasi matakta Germany saruk yanabagi khudaki oina mathau taba aihak ude haina mahakna ARD television da haiki ningthokaba namita Japan amasung Australia animakna Strait of Hormuz ngak senbada mateng pangnanaba makoina hairakpa leite amasung madugi thorang amata hausik leite haina phongdoki maragsida nongalamdai da Lebanon gi konungda Israel na anoba attack sing sathaduna Beirut ta pokhaibagi makhol sing taki Iran ga mari leinana Hezbollah militia group ka mari leinana infrastructure da landa kre haina Israel na phongdoki